ꯃꯁꯤꯁꯤꯗ ꯑꯩꯅ ꯎꯠꯆꯔꯤꯁꯦ ꯊꯩꯕꯣꯡꯒꯤ ꯇꯟ ꯑꯍꯩꯕꯅꯦ, ꯑꯗꯨꯒ ꯁꯤꯅ ꯃꯌꯥꯝ ꯊꯩꯕꯣꯡꯒꯤ ꯃꯤꯜꯛ ꯁꯦꯛꯅꯦ꯫ ꯁꯤꯁꯦ ꯃꯇꯧ ꯀꯔꯝꯅ ꯁꯦꯝ ꯁꯥꯏ ꯍꯥꯏꯕꯗꯣ ꯑꯩ ꯃꯌꯥꯝꯗ ꯁꯤꯌꯥꯔ ꯇꯧꯖꯔꯛꯀꯦ꯫ ꯑꯗꯨ ꯃꯌꯥꯝ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯗ ꯅꯧꯅ ꯊꯦꯡꯅꯕꯤꯕ ꯆꯪꯕꯤꯔꯛꯄ ꯏꯆꯤꯟꯅꯥꯎ ꯌꯥꯎꯔꯒꯗꯤ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯕꯨ ꯂꯥꯏꯛ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ ꯃꯌꯥꯝ꯫ ꯊꯩꯕꯣꯡꯁꯦ ꯑꯩꯅ ꯉꯔꯥꯡ ꯑꯁꯪꯕ ꯑꯣꯏꯅ ꯆꯤꯞ ꯁꯦꯝꯒꯦꯅ ꯂꯩꯖꯔꯛꯄꯅꯦ, ꯑꯗꯨꯕꯨ ꯑꯌꯨꯛ ꯉꯟꯇꯥꯁꯤꯗ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯊꯩꯕꯣꯡ ꯑꯃꯨꯟꯕꯒꯤ ꯃꯅꯝ ꯍꯥꯏꯔꯦꯗꯅꯀꯣ ꯍꯦꯛꯇ ꯂꯩꯀꯥꯏ ꯄꯂꯥꯜꯂꯝꯃꯦ꯫ ꯁꯥꯒ ꯁꯥꯕꯁꯤꯅꯁꯨ ꯁꯤꯅꯁꯨ ꯑꯣꯏꯕꯁꯤꯅ ꯃꯌꯥꯝ ꯑꯩꯈꯣꯏꯗ ꯌꯥꯝ ꯊꯨꯅ ꯑꯩꯈꯣꯏꯒꯤ ꯊꯩꯕꯣꯡꯁꯦ ꯃꯨꯜꯂꯝꯃꯤꯁꯦ꯫ ꯑꯗꯨ ꯃꯌꯥꯝ ꯊꯩꯕꯣꯡꯁꯦ ꯃꯨꯜꯂꯕꯅꯤꯅ ꯆꯤꯞ ꯁꯦꯝꯕꯗꯨꯁꯨ ꯌꯥꯔꯔꯣꯏ, ꯑꯗꯨꯅ ꯊꯩꯕꯣꯡꯒꯤ ꯑꯣꯏꯕ ꯑꯩ ꯕ꯭ꯔꯦꯛꯐꯥꯁ ꯁꯦꯝꯖꯔꯛꯑꯒꯦ꯫ ꯊꯩꯕꯣꯡꯒꯤ ꯑꯣꯏꯕ ꯃꯤꯜꯛ ꯁꯦꯛ ꯑꯃ ꯁꯦꯝꯖꯔꯛꯑꯒꯦ, ꯑꯗꯨꯒ ꯊꯩꯕꯣꯡꯒꯤ ꯑꯣꯏꯕ ꯇꯟ ꯑꯍꯩꯕ ꯑꯃꯒ ꯁꯦꯝꯖꯔꯛꯑꯒꯦ꯫ ꯑꯗꯨ ꯃꯌꯥꯝꯁꯤꯗ ꯑꯩꯅ ꯌꯥꯝꯅ ꯈꯪꯉꯨ ꯍꯩꯔꯨꯗꯅ ꯑꯩ ꯃꯌꯥꯝꯗ ꯍꯥꯏꯖꯕ ꯇꯥꯛꯆꯕ ꯅꯠꯆꯗꯦ, ꯃꯌꯥꯝꯅ ꯍꯦꯟꯅ ꯍꯦꯟꯇꯣꯛ ꯄꯥꯊꯣꯛꯅ ꯂꯣꯏꯅ ꯈꯪꯕꯤꯔꯕ ꯍꯩꯕꯤꯔꯕ ꯉꯥꯛꯇꯅꯦ꯫ ꯑꯗꯣ ꯃꯌꯥꯝ ꯑꯩꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯑꯄꯪꯕ ꯑꯗꯨꯒ ꯈꯪꯖꯗꯕ ꯍꯩꯖꯗꯕ ꯀꯅꯥꯒꯨꯝꯕ ꯈꯔ ꯌꯥꯎꯕꯤꯔꯝꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯑꯩꯅ ꯃꯌꯥꯝꯗ ꯀꯥꯟꯅꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯑꯩꯅ ꯃꯌꯥꯝꯗ ꯁꯤꯌꯥꯔ ꯇꯧꯖꯔꯛꯄꯅꯦ꯫ ꯑꯗꯨ ꯃꯌꯥꯝ ꯁꯤꯒꯤ ꯊꯩꯕꯣꯡꯁꯦ ꯑꯩꯈꯣꯏꯒꯤ ꯃꯔꯨꯗꯤ ꯀꯨꯞꯄꯒ ꯊꯩꯕꯣꯡꯁꯦ ꯃꯣꯟ ꯃꯣꯟ ꯂꯥꯎꯔꯒ ꯁꯨ ꯇꯨꯝꯕ ꯌꯥꯝꯅ ꯊꯨꯝꯕ ꯊꯩꯕꯣꯡ ꯖꯥꯠ ꯑꯣꯏꯔꯝꯃꯦ꯫ ꯑꯩꯅꯁꯨ ꯍꯥꯟꯅ ꯇꯦꯁ ꯇꯧꯔ ꯌꯦꯡꯕꯗ ꯌꯥꯝꯅ ꯊꯨꯝꯕ ꯍꯥꯎꯕ ꯑꯣꯏꯔꯝꯃꯦ꯫ ꯑꯗꯣ ꯁꯤ ꯅꯠꯇꯕ ꯑꯩꯈꯣꯏꯒꯤ ꯊꯩꯕꯣꯡ ꯃꯔꯨꯗꯤ ꯄꯧꯔꯒ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯔꯨꯗꯤ ꯆꯛ ꯆꯛ ꯂꯥꯎꯗꯣꯏꯅꯦꯕ ꯃꯌꯥꯝꯀꯣ, ꯑꯗꯨ ꯊꯩꯕꯣꯡꯁꯨ ꯑꯗꯨꯝ ꯊꯨꯝꯗꯤ ꯊꯨꯝꯃꯦ꯫ ꯑꯗꯨꯕꯨ ꯁꯤꯁꯤꯅꯗꯤ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯊꯩꯕꯣꯡ ꯃꯥꯒꯤ ꯃꯇꯣꯡꯁꯦ ꯑꯩꯈꯣꯏꯒꯤ ꯃꯣꯟ ꯃꯣꯟ ꯂꯥꯎꯔꯒ ꯁꯨ ꯇꯨꯝꯕꯀꯣ, ꯑꯗꯨ ꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯤꯜꯛ ꯁꯦꯛ ꯑꯗꯨꯒ ꯊꯩꯕꯣꯡꯒꯤ ꯇꯟ ꯑꯍꯩꯕ ꯁꯦꯝꯕ ꯃꯇꯝꯗꯗꯤ ꯁꯤꯅ ꯌꯥꯝꯅ ꯆꯥꯅꯕ ꯍꯥꯏꯇꯥꯔꯦ꯫ ꯑꯗꯨꯒꯤꯗꯃꯛꯇ ꯑꯩꯅ ꯉꯁꯤ ꯊꯩꯕꯣꯡꯒꯤ ꯃꯤꯜꯛ ꯁꯦꯛꯀ ꯑꯗꯨꯒ ꯊꯩꯕꯣꯡꯒꯤ ꯇꯟ ꯑꯍꯩꯕꯒ ꯑꯣꯏꯅ ꯁꯦꯝꯗꯣꯛꯆꯕꯅꯤꯀꯣ ꯃꯌꯥꯝ꯫ ꯑꯗꯣ ꯃꯌꯥꯝ ꯁꯤꯁꯦ ꯌꯦꯡꯉꯨꯅꯦ ꯃꯌꯥꯝ ꯃꯔꯨꯁꯤꯁꯨ ꯀꯨꯞꯇ꯭ꯔꯥ, ꯑꯗꯨꯒ ꯊꯩꯕꯣꯡꯁꯦ ꯌꯥꯝ ꯆꯥꯎꯔꯨꯕꯗꯨ ꯅꯠꯇꯦ, ꯃꯔꯨꯁꯨ ꯀꯨꯞꯆꯔꯁꯨ ꯑꯩꯈꯣꯏꯒꯤ ꯀꯨꯡꯅ ꯌꯥꯝ ꯄꯥꯜꯂꯝꯃꯦ ꯃꯌꯥꯝ ꯁꯤꯁꯦ ꯑꯗꯨ ꯃꯌꯥꯝ ꯇꯟ ꯑꯍꯩꯕ ꯁꯦꯝꯃꯛꯄ ꯑꯗꯨꯒ ꯃꯤꯜꯛ ꯁꯦꯛ ꯁꯦꯝꯃꯛꯄ ꯃꯇꯝꯗꯗꯤ ꯃꯌꯥꯝ ꯃꯅꯝꯒ ꯅꯨꯡꯁꯤꯔꯒ ꯌꯥꯝꯅ ꯍꯥꯎꯕꯅꯤꯀꯣ ꯃꯌꯥꯝ ꯁꯤꯁꯦꯀꯣ, ꯊꯩꯕꯣꯡꯒꯤ ꯇꯟ ꯑꯍꯩꯕꯁꯦ ꯌꯥꯝꯅ ꯍꯥꯎꯕꯅꯦ꯫ ꯊꯩꯕꯣꯡ ꯈꯣꯛꯄ ꯂꯣꯏꯔꯕꯅꯤꯅ ꯊꯩꯕꯣꯡꯒꯤ ꯑꯣꯏꯕ ꯇꯟ ꯑꯍꯩꯕ ꯁꯦꯝꯖꯔꯛꯀꯦ꯫ ꯑꯗꯣ ꯃꯌꯥꯝꯁꯤꯗ ꯃꯩꯗꯥ ꯀꯞ 2ꯈꯛ ꯂꯩꯖꯔꯦ, ꯑꯗꯨꯒ ꯁꯪꯒꯣꯝ ꯂꯩꯖꯔꯦ, ꯒꯨꯔ ꯈꯔꯁꯨ ꯂꯩꯖꯔꯦ꯫ ꯑꯗꯣ ꯃꯌꯥꯝ ꯊꯩꯕꯣꯡꯒꯤ ꯇꯟ ꯑꯍꯩꯕ ꯁꯦꯝꯕꯁꯤꯗ ꯑꯩꯈꯣꯏꯒꯤ ꯏꯂꯥꯏꯆꯤ ꯍꯥꯞꯄ ꯌꯥꯏ, ꯑꯗꯨꯒ ꯌꯨꯕꯤ ꯍꯥꯞꯄ ꯌꯥꯏ, ꯑꯗꯨꯕꯨ ꯑꯩꯗꯤ ꯍꯥꯞꯆꯔꯣꯏꯒꯦ꯫ ꯃꯥꯒꯤ ꯊꯩꯕꯣꯡꯒꯤ ꯃꯥꯒꯤ ꯑꯣꯏꯕ ꯑꯁꯦꯡꯕ ꯃꯥꯒꯤ ꯇꯦꯁꯇꯣ ꯐꯪꯅꯕꯒꯤꯗꯃꯛꯇ ꯑꯩ ꯏꯂꯥꯏꯆꯤꯒ ꯌꯨꯕꯤꯒ ꯍꯥꯞꯆꯗꯕꯅꯤ ꯃꯌꯥꯝ꯫ ꯑꯗꯨ ꯃꯌꯥꯝ ꯊꯨꯝꯅ ꯆꯥꯅꯤꯡꯉꯒꯗꯤ ꯑꯩꯈꯣꯏꯒꯤ ꯊꯩꯕꯣꯡꯁꯤꯗꯒꯤ ꯃꯩꯗꯥꯁꯤꯅ ꯍꯟꯊꯕꯤꯔꯒ ꯑꯗꯨꯝ ꯍꯥꯞꯄꯤꯌꯨ, ꯑꯗꯨꯝ ꯊꯨꯝꯅ ꯑꯗꯨꯝ ꯃꯌꯥꯝꯅ ꯆꯥꯅꯤꯡꯉꯒꯗꯤꯀꯣ꯫ ꯑꯗꯨꯕꯨ ꯑꯩꯗꯤ ꯑꯩꯈꯣꯏꯒꯤ ꯑꯩ ꯌꯥꯝꯅ ꯊꯨꯝꯅꯁꯨ ꯑꯣꯏꯗꯕ ꯃꯌꯥꯏ ꯑꯣꯏꯔꯞꯅ ꯑꯗꯨꯝ ꯑꯩ ꯁꯦꯝꯖꯔꯛꯀꯦ ꯃꯌꯥꯝ꯫ ꯑꯗꯨꯅ ꯃꯌꯥꯝ ꯁꯤꯒꯤ ꯊꯩꯕꯣꯡ ꯃꯔꯨꯁꯦ ꯑꯩ ꯍꯥꯟꯅ ꯃꯔꯨꯁꯦ ꯂꯧꯊꯣꯛꯆꯒꯦ, ꯑꯗꯨꯒ ꯃꯤꯛꯆꯔꯒꯤ ꯖꯥꯔ ꯑꯃ ꯂꯧꯔꯒ ꯑꯩ ꯐꯖꯅ ꯍꯥꯞꯆꯤꯟꯖꯔꯒ ꯑꯗꯨꯒ ꯑꯃꯨꯛ ꯇꯛꯈꯥꯏꯖꯅꯕ ꯑꯩ ꯁꯦꯝꯖꯔꯛꯀꯦ ꯃꯌꯥꯝ ꯊꯩꯕꯣꯡ ꯃꯔꯨ ꯂꯧꯊꯣꯛꯄ ꯂꯣꯏꯖꯔꯦ ꯃꯌꯥꯝ ꯌꯥꯝꯗꯤ ꯌꯥꯝꯗ꯭ꯔꯦ ꯁꯤꯉꯩ ꯑꯩ ꯁꯦꯝꯖꯔꯛꯑꯒꯦ ꯃꯌꯥꯝ ꯁꯤꯉꯩ ꯂꯧꯊꯣꯛꯆꯔꯦ꯫ ꯑꯗꯨ ꯃꯌꯥꯝ ꯒꯨꯔ ꯑꯃꯨꯛ ꯑꯩ ꯍꯥꯞꯆꯤꯟꯖꯒꯦ, ꯑꯗꯨꯒ ꯃꯌꯥꯝ ꯁꯤꯁꯦ ꯑꯩ ꯃꯤꯛꯆꯔꯗ ꯑꯝꯇ ꯑꯩ ꯐꯖꯅ ꯑꯝꯇ ꯇꯛꯈꯥꯏꯖꯔꯛꯈꯤꯒꯦ꯫ ꯃꯌꯥꯝ ꯇꯛꯄ ꯂꯣꯏꯖꯔꯦ, ꯑꯗꯨꯒꯤ ꯍꯥꯡꯇꯣꯛꯑꯒ ꯃꯌꯥꯝꯗ ꯎꯠꯆꯔꯛꯀꯦꯀꯣ꯫ ꯃꯌꯥꯝ ꯃꯅꯝꯒꯁꯦ ꯅꯨꯡꯁꯤꯔꯒꯀꯣ, ꯋꯥꯎ ꯍꯥꯎꯗꯧꯗꯤ ꯃꯥꯜꯂꯦꯍꯦ ꯃꯌꯥꯝ ꯃꯩꯗꯥꯗ ꯑꯩꯅ ꯉꯁꯥꯏ ꯇꯛꯈꯥꯏꯖꯕ ꯊꯩꯕꯣꯡꯗꯣ ꯑꯩ ꯁꯤꯗ ꯃꯩꯗꯥꯗ ꯍꯥꯞꯆꯤꯟꯖꯔꯦ, ꯑꯗꯨꯒ ꯑꯩ ꯁꯪꯒꯣꯝ ꯑꯃꯨꯛ ꯍꯥꯞꯆꯤꯟꯖꯔꯛꯀꯦ꯫ ꯃꯌꯥꯝ ꯁꯪꯒꯣꯝ ꯑꯃꯨꯛ ꯑꯩ ꯍꯩꯖꯤꯟꯖꯔꯦ, ꯑꯗꯨ ꯃꯌꯥꯝ ꯁꯤꯁꯦ ꯑꯩ ꯐꯖꯅ ꯑꯩ ꯃꯤꯛꯁ ꯇꯧꯖꯈꯤꯒꯦꯀꯣ꯫ ꯃꯌꯥꯝ ꯊꯤꯠꯄ ꯄꯨꯡꯂꯣꯏ ꯂꯣꯏꯖꯔꯦ, ꯑꯗꯨꯅ ꯑꯩ ꯍꯧꯅꯕ ꯑꯃꯨꯛ ꯁꯦꯝꯖꯔꯛꯀꯦꯀꯣ꯫ ꯃꯌꯥꯝ ꯍꯧꯅꯕ ꯑꯩ ꯈꯥꯡ ꯊꯥꯡꯒꯠꯆꯔꯦ, ꯊꯥꯎꯁꯨ ꯍꯩꯖꯔꯦ, ꯑꯗꯨ ꯃꯌꯥꯝ ꯊꯥꯎꯁꯤ ꯉꯥꯏꯍꯥꯛ ꯁꯥꯍꯟꯖꯈꯤꯒꯦꯀꯣ꯫ ꯃꯌꯥꯝ ꯊꯩꯕꯣꯡꯒꯤ ꯇꯟ ꯑꯍꯩꯕꯒ ꯆꯥꯅꯕ ꯊꯩꯕꯣꯡꯒꯤ ꯑꯩ ꯃꯤꯜꯛ ꯁꯦꯛ ꯁꯦꯝꯖꯔꯛꯀꯦ꯫ ꯑꯗꯨꯅ ꯃꯌꯥꯝ ꯒꯨꯔ ꯍꯥꯞꯆꯤꯟꯖꯒꯦ, ꯑꯗꯨꯒ ꯑꯩ ꯁꯤꯁꯦ ꯑꯝꯇ ꯁꯪꯒꯣꯝ ꯈꯔꯒ ꯍꯩꯖꯤꯟꯖꯈꯤꯒꯦ ꯃꯌꯥꯝ, ꯑꯗꯨꯒ ꯃꯌꯥꯝ ꯁꯤꯁꯦ ꯑꯩ ꯃꯤꯛꯆꯔ ꯑꯝꯇ ꯇꯧꯖꯔꯛꯀꯦꯀꯣ꯫ ꯃꯌꯥꯝ ꯃꯤꯛꯆꯔ ꯇꯧꯕ ꯂꯣꯏꯔꯦ ꯐꯖꯗ꯭ꯔꯥ, ꯃꯅꯝꯒ ꯅꯨꯡꯁꯤꯔꯒ ꯃꯌꯥꯝ ꯐꯖꯅ ꯍꯥꯎꯕꯅꯦ ꯃꯌꯥꯝ꯫ ꯑꯗꯨꯅ ꯇꯟ ꯑꯍꯩꯕ ꯑꯃꯨꯛ ꯊꯥꯗꯖꯔꯛꯀꯦ ꯃꯌꯥꯝ ꯊꯥꯎꯁꯦ ꯐꯖꯅ ꯁꯥꯖꯔꯦ, ꯑꯗꯨꯅ ꯑꯩ ꯊꯩꯕꯣꯡ ꯑꯍꯩꯕꯒꯤ ꯇꯟ ꯊꯥꯗꯖꯔꯦ꯫
ꯃꯌꯥꯝꯁꯨ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩ ꯑꯃꯃꯝꯇ ꯑꯣꯏꯅ ꯍꯧꯖꯔꯛꯀꯦ ꯃꯌꯥꯝꯁꯨ ꯃꯊꯪꯒ ꯑꯃꯨꯛ ꯑꯣꯟꯖꯔꯦ ꯃꯌꯥꯝ ꯁꯤꯁꯦ ꯉꯥꯏꯍꯥꯛ ꯑꯩ ꯍꯧꯖꯈꯤꯒꯦꯀꯣ ꯃꯌꯥꯝꯁꯨ ꯑꯅꯤꯁꯨꯕꯒꯤ ꯑꯃꯨꯛ ꯊꯥꯗꯖꯔꯦ ꯃꯌꯥꯝꯗꯨ ꯈꯔꯁꯨ ꯍꯧꯕ ꯂꯣꯏꯖꯔꯦ ꯑꯃꯨꯛ ꯍꯧꯖꯔꯤ ꯃꯌꯥꯝ ꯁꯤꯁꯦ ꯃꯌꯥꯝ ꯁꯦꯝꯕꯁꯤꯗ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯀꯨꯀꯤꯡ ꯁꯣꯗꯥ ꯍꯥꯞꯄꯁꯨ ꯌꯥꯏ ꯑꯗꯨꯕꯨ ꯑꯩꯗꯤ ꯍꯥꯞꯆꯔꯣꯏꯒꯦ ꯀꯨꯀꯤꯡ ꯁꯣꯗꯥ ꯍꯥꯞꯄꯁꯦ ꯑꯩꯈꯣꯏꯒꯤ ꯊꯥꯎ ꯌꯥꯝꯅ ꯆꯨꯞꯄꯤ ꯑꯗꯨꯒꯤ ꯑꯩꯅ ꯍꯥꯞꯆꯗꯕꯅꯦ ꯀꯨꯀꯤꯡ ꯁꯣꯗꯥ ꯍꯥꯞꯄꯗꯤ ꯑꯩꯈꯣꯏꯒꯤ ꯇꯟꯁꯦ ꯀꯥꯝꯈꯠꯂꯒ ꯃꯁꯛꯇꯤ ꯌꯥꯝ ꯐꯖꯕꯅꯦ ꯑꯗꯣ ꯁꯤꯁꯨ ꯃꯌꯥꯝ ꯈꯔꯗꯨꯗ ꯑꯗꯨꯝ ꯀꯥꯝꯈꯠ ꯃꯌꯥꯝꯁꯨ ꯇꯟ 5ꯗꯤ ꯍꯧꯕ ꯂꯣꯏꯖꯔꯦ ꯈꯔꯁꯨ ꯍꯧꯖꯔꯤ ꯂꯣꯏꯔꯒ ꯀꯣꯟꯅ ꯑꯃꯨꯛ ꯎꯠꯆꯔꯛꯀꯦꯀꯣ ꯃꯌꯥꯝꯁꯨ ꯉꯁꯤꯒꯤ ꯑꯩꯒꯤ ꯊꯩꯕꯣꯡꯒꯤ ꯇꯟ ꯑꯍꯩꯕ ꯁꯦꯝꯕ ꯂꯣꯏꯖꯔꯦ ꯑꯗꯨꯒ ꯉꯁꯥꯏ ꯑꯩꯅ ꯊꯩꯕꯣꯡꯒꯤ ꯃꯤꯜꯛ ꯁꯦꯛ ꯁꯦꯝꯖꯈꯤꯕꯗꯣ ꯑꯗꯨꯅ ꯁꯤꯗ ꯂꯩꯖꯔꯦ ꯑꯗꯨ ꯃꯌꯥꯝꯁꯨ ꯉꯁꯤꯒꯤꯗꯤ ꯁꯤ ꯑꯣꯏꯅ ꯑꯩ ꯕ꯭ꯔꯦꯛꯐꯥꯁ ꯑꯣꯏꯅ ꯆꯥꯖꯔꯒꯦ